Ngasidagi Chahi hummuki mamangda Mangkhiba Angang Md Firoj Khangi machanupa Md Amar hairiba angang asi ngasidagi Chahi hummuki mamangda mangkhibani thani makhaita suringaida adubu Manipur Police Department amadi mari leinaba aikoigi club organization kyanadasu wakatuna thiankedu phangbadi leikide United Meitei Pangal Youth Organization UMPYO da wakalaktuna UMPYO gi President Riyazdin bogi mayumna thiba haurakhi madudagi angang asi yonba meoising langla langjin kupna thijinduna amomomtang phagatki amadi angang asi leifam khangba ngamkhi andugi matungda Manipur Police Department da taktuna hairiba chenariba sing asi mathang phagatlanki madugi matungda angang asi aikoigi hairiba jolami mafam asidagi Manipuri Child Home Department na recover touduna home thamli angang asi athubada logi oba processing loiraga mapada sinaragani haijening badi masida akhoi manipurda angang yoliba mi yoliba macha singba thabu ingkhang suhalliba asigi mathakta akhoi miyamna wakhan tahannaba honaminasi amadi thingminnasi haibasi miyamda thamjari kayada haraujakhrabani yengu miyam angang asigi phangbada mapa asina kayagi matik nusijage haibasi angang si thani makhaidagi ko mangbi babane sukuiba matamsi walon bangamo mabo angang si muslim ni walon bahira buna si mana phawba photo haibadi aikoi gi amta kaurose tasengna manki ai si Meitei olage natraga Christian olage ai muslim olage haibana tongan ba mani khangjedriba angang asibu magi muslim gi moina muslim community da pokchaki bangang amabu Meitei da jolan kyamuk chaoba crime ni aduna masugum thabukse makha tana matung tarakpada aikoigi iramdamda leiriba chilina pumnamakna tawbidaba masi isa gi cha singdu mi gi yoibada nakhoina kaisu khandrido nasa gi nasa singda karigumba mina jon khiba taragadi kari feel tawgani habisi amtang khanbiyo mama mapa oiba singna machabu nusidaba malem pithribi sila maram aduna akhoi sugumba gi phattaba illegal oiba law na yadaba sugumba singsi thabuktagi lapna leisi amadi kanglu furup khaidana jati bijati khaidana nungsinabagi mari asi chena lehensi haragadi masigumba lansanaba aikoigi pokpana Meitei da poga example muslim da khanganda video yonba pokpana muslim da poga aikoigi Meitei da khanganda video yonba masigumba sina hayeng chauraga kaigumba crime natragana kaigumba thodo tholoppa matamda yam tamthi hainei ahlama singna fasu fatte aduna magi religious ta lejaba angang yokpa taraga su home da leriba angang sing mamasikiba adudagi aikoigi Chahi sudana pokpa sumaira mayam leriko sigi singsi loge aba process ta yokpa yai adopt tawba yai adugi singdo aikoi tawminaba honasi amadi miyam pumnamakta United Meitei Pangal Youth Organization UMPYO gi maikeidagi yamna harauba amadi UMPYO na Chahi sangda honaraga ngasi mapaga machaga phanghanba ngambase aduki matik UMPYO su haraujai amadi tagang palasi sembi mahakpusu thagatsari amadi angang asi phangnaba honabada ngasi fausida angang asi phangnaba honabada mateng pangbirakhiba aikoigi UMPYO gi thaumi sing amadi aikoigi UMPYO natabada other parcel sing amasi langla langjin aikoida pau pithok pijin tawbirakhiba amadi pupnamakpu aingai letana thagatba phongdoksari masigi angang sigi matangda UMPYO gi official haitare UMPYO gi member executive member khudingmak yamna waki adu matam amada media da fo hapiyo yakidaba aduguma matangda UMPYO na dokimatik UMPYO gi member pumnamakna